Tabirib sing buhan bamokta na nomating kunjasuri na taram na oksari nga sige maripao miyam da pizari. Library and Information Center Kaksingi Kuntay Chuba Jahigi Mana Lantok Pagitawang Pangtokre. Kuntramato Chuba Moyang Tim Ibo Tombigi Ningsing Toram Pangtokre. Green Wheels Movement Hyper Team da The Year Unfold Hyper Paujil Puba Cycle Railing Asi Kanglag Western Gate Gilam Takre. Lunina Kawagin Nightclub Mamay Chak Pagi Tadukta Myoy Kun Mga Siri. Mapungag Pao Miyam da Pizari. Library and Information Center Kaksing na Jahi Kudingi Mitoy Mihelaba Mahayro Yauna Tungan ba Lam Singda May Paklaglaba Mahayro Sing Amadi Myoy Singda Manalan Tokpagi Kuntaya Chuba Jahigi Manasing Ngazilan Tokre. Kaksing Phok Supalai Kai Delaiba Center Asiki Mipun Changda Pangthokiba Tharamaduda Sunanda Tokjom Secretary Manipur State Kalai Academy Imphal Kedrimayum Kunjabi Practicing Chartered Accountant Amasung Agent Faculty Mims Professor Nomaitem Rasmohan DM University ki Hanagi Vice Chairman Oiramba Dr. Okram Rudrababu Principal Manipur College Kaksing Naurim Giridari Hanagi Library and Information Center Kaksingi President Oirambana Tharmapu Singh Oina Manasing Adu Lantoki Manasing Adugi Manungda Kaksingi Kwaidagi Ahal Oirabi Amasung Oiraba Nupa Ama Amasung Nupi Ngakpigani Nupi Ama Amasung Nupa Amamam Khangatlaga Piba Moirangtem Khongnembasing Memorial Old Age Award Nupida Ketrimayum Komolini Komol Kaksing Makhalekai Nupagida Ketrimayum Mangol Kaksing Turel Wangma Ningtho Parengda Kushinaki Naurem Amubasing Teaser Award na Ketrimayum Manaubi Kaksing Mayalekai da Naurem Bubon Memorial Award Art and Culture Gida Ketrimayum Surjan Pungyeba Kaksing Sumak Lekai Salam Parengda Naurem Bubon Memorial Award Commerce and Industry at Naurem Ramesor Kaksing Kunyai Lekai Hainumam Parenda Kushinaki. Nong Maitem Kokangsing Maipak Debi Memorial Award ki Kaksing Municipal Council ki area da Leiba Kwaidagi Paba Longmi da Pibam Award Nong Maitem Kokangsing Farmers Award na Nong Maitem Ibomsa Kaksing Laitagore Kai Panthobi Parenda Duga Kaksing Municipal Council ki area da Leibi Mamada Pibamana Nong Maitem Maipak Debi Mother Award na Yengkhom Sugandi Kaksing Moyang Them Lekai Urawam Parenda Kushinaki. Manipur gi Sagol Poni Yokhanaba Honabada Achauba Thaudang Lauriba Myoy Amada Piba Yengkhom Iwo Chauba Sing Amasung Tanobi Debi Best Manipuri Poni Farmer Award na Direnti Khundongbam Porompa Thawan Thabaleka Imphal East Dr. Moirangthim Keso Singh Memorial Award na Dr. Nongmaithim Navakishore Kaksing Turel Wangma Pakhanglapam Parengda Kusinnakibaga loina tongan ba lam kayada mithoi mihelaba Mahairoi Sanaroi Dr. Yauna Apunbe Award Yankai Yentoki Award Sing Asida Selamasung Sakhangse Amamam Yauri. All Kaksing Arangpham Association gi Matam Sanga Thabak Thauram Pubiramba Amadi Lamjing Lamtak Piramba Oja Moirangthem Iboye Masing Kaksing Wari Senapati Lekai da Leibana Haukibata November Gitang Kumapanda Lekidabada All Kaksing Arangpham Association gi members na awaba Fongdorakle. All Kaksing Arangpham Association gi Secretary na Thadorpa Cheol Amata Palibadi Lekidrabagi Thawaina Ishorgi Khuyakada Ingna Chikna Layuna Bathauni Jari Hairi. Kakching District ki Manungchenba Pumlen Park ki Maphamama Oriba Arong Khunau area da Uchek Phananaba Lang Thakna Uchek Kaya Phabire Haiba Pau Joint Coordination Committee on Wildlife and Biodiversity JCCWB Manipur gi helpline da Pau Pirak Padaki Waikong Forest Staff Sing Amadi Apunba Team Galoina Changshinduna Lang da Thuraba Siba Uchek Taret Amadi Lang Taruk Lokhatkre Mipami Pungi Paudi Amada Lekide Tungda Lekai Miyam Punchinduna awareness kaya supiki. Fagalaklaba Langsing Kaksing Range Forest Office ki Range Officer da dispose ki damak sinaram le ngasigid drive aduda
Manipur Bird Club की Vice President Kumam Jugesor amadi Environmental Social Reformation and Sangai Protection Forum की Braja Kumar su maru eba ki Hiramasiga Mailena JCCWB की convener Romesh Ningthojam na phongdokibada ngasi lang local liba mafamasi part की sharuk oibana chathok chasinda khudong chadaba kaya mayoknabana ujek phananaba lang marang kaina thaklabasu masing yamna lang lokhatpa ngamkhidaba si nungaitaba phawi makha tana thubada forest staff sing amadi wildlife ta base toba organization club kaya ka loinina lokhatnaba Thorang tawgadauri lamlaki sa uchek sing aikoi miyoi bagom hingbagi hakpisi makhoi yauduna aikoi miyoi bana hingduna leiba ngamloi kanagumbana phaba punbagi paulairagadi manak napa forest office natraga wildlife ka mai leinaba club organization singda pau PBU mara leiba sing wildlife protection act 1972 amadi masiga manaba act asigi matung inna dandi fanghanbagi khongthang hana kaya lokhat kre makha tana su lokhat kani miyam support tawbina ba phongdorakle Ambalomda ngasi ayuk Imphal West District ki manung chenba mayang Imphal Bengun makha pat amadi uchiwa maning loktak mapal area singda uchek nongmai kapagi thabak chathare haiba pau pirakpadage khudakta Joint Coordination Committee on Wildlife and Biodiversity Manipur gi members sing changshinduna akupa pau lawraba matungda mayang Imphal Police Station gi OCW Dhiras Kumar ga pau phaungaduna ASI Achbrojen Singh na luchingba police team ga amadi mayang Imphal Forest Beat Office staff singa loina changshin ki apunba team na changsilakle khangbadagi nongmai sijinaduna uchek phanba miyoi sing adu ipaki khudongchaba laudna nanthoki jaga aduaida thihumbagi thabak chathabada uchek phanana bathaknamba lang mari lokhat pangam khibaga loina yamna toina uchek kaya pharam khibagi mamitai Fagalaklaba uchek langsing mayang Imphal Beat Office mamang na miyam khangna maitha namanghan kre ngasi khongchat aduga mailena JCCWB ki convener Romesh Ningthojam na phongdokhibada lamlaki sa uchek na chakta mafam kaya amadi pat oiba mafam kaya da pakshan na lamlaki sa uchek phaba punba leplasi makhoi bungak bi senbisi Haiba awareness campaign amadi drive kya chathaduna lakli phiba masda aikoi forest department amadi wildlife NGO amasung organization kaya bu ikai khumnabi bagi tangai fadaba lei wildlife protection act 1972 amadi masiga manaba ek kayana wildlife crime tawbasing jail da leiba yauna dandi kaya phangbagi khudong thiba tagadaba kaya lagi lapna leisi ikoi lamlaki sa uchek bu aikoi ka yamna naknaba marup ni khanbagi hainabi thamsi makoi yaudna ikoi miyobena leitana hingba ngamloi haibasi supum Makna khangminaba mathau tai kanagumbana wildlife crime tawba thengnabiragadi manak nakpa forest office natraga maileinaba singda pau PBU haina su phongdorakhe Matamamada Manipur linga ki minister oiramba masamaki yumgi mangol maktada masak khangdaba naha anina nongmaina kap na hatkiba moyangthem ibotombigi ningsing thoram haukiba chahi kunthra lisang sitna Chathaduna lakpagom komsi chahi su leikhidrabagi kunthra mathoirak suba ningsing thoram pangthokre Ibotombi Memorial Charitable Trust hairokna senduna ngasi hairok part 2 Mayali kaida leiba hanagi minister Moyangthim Ibotombi Memorial Complex ta pangthokre Lunana hairok assembly constituency ki miyamda thagi pension singsu yenthokpa amadi EP bagi thoram amasu pangthokhi Leikhidraba Moyangthim Ibotombigi loinabi Moyangthim ongbi ibim halna luchingduna hairok assembly constituency khaktadagi natana tongan mafam kyadagi tharamadu busaruk yaba lakhiba miyoi lising kayana leikhidraba luchingba adugi photo da leisu katnei kai khumnabu utki chahi khudingi tongan ba thimda pangthokna lakpa handak chahigina Hingsi amadi hinganchi live and let's live haiba theme da pangthokhiba ningsing tharamadu da laisol isei blood donation camp amadi Hairok Assembly Constituency ki senior citizen Lukrabi amasong differently able person singda pension pin na lakpagi saruk ama oina punna miyoi lising ani chahumda pension yenthokpana mapung oiba tharam oiki Blood donation came adu da punna nupa nupi chanirom na EP ki tharamadu mailena former chief minister Okram Ibobina haikibada aikoi matam pumna makta hingsa haibasna karigumba makhalgi waroshin amata Purakpa ngamloi oza Ibotombisu mihathina hatpikhibani masina aikhogi society asida kari kanaba purakhrabage maram chadana maral haiba ngamdana mibu tamthina
Hatpa haibasi miyoibagi sajat nati haiduna aikoi masin amaga hatna sunabana karigumba warashin purakpa ngamloi haiki. Ngasigi tharamatuda former Chief Minister Okram Ibobi Sugnoy asigi MLA K Ranjit Khundrapumi asigi MLA TH Lokeshwar amadi Congress ki masak naiba tongan miyoi sing sukhi. Akoigidi isone na thanjariba akoigi Manipurgi amusung maikegi manuna tamsadana odai dotomde tamthina hatchibse machina sathi werga machina marum werga thana sunabana karigumba uta warvishinam to poroi solutionam to poroi akoi hingsada thajade ahingsada akoi punama karigumba mot chenaba khonaba amama tawba jati amaga community amaga leramaga so thaminaraga enna haibadi aduni aina haibada karigumba soigiba khotkiba haigena haibadi nataba tawgena tawbidu nataba soigiba leramasu bhai bondo adi yamba aina kena tawbidu ai soigre Maira Paibiya Punbulu Palel Amadi Ina Yokhat Luptin Manipur Iol Anina Punang Kusamna Sinna Nat Amasung Culture Oiba Tharom Singda Asoiba Aranba Amadi Ahenba Kaya Hapsilakliba Taunaragliba Chanaragliba Sigi Matangda Kananainabagi Mipamama Ngasi Palel Maning Likai Community Hall Pangthokre Maidei Nat Ki Oiba Tabak Thoram Singda Kaitharakliba Machat Chingbu Thingnanabagi Damak Haukiba Lisingani Kunmarigi August Tarada Lepak Miyamna Kananainaduna Laukiba Warep Singbu Mapung Pahanabagi Damak Pangthokiba Mipamaduda Iolgi Vice President Longjamcha Sanatoi Piba Social Development Organization Palelgi General Secretary Sanabam Rabi Meira Paibiya Punbulu Palelgi Secretary Sarangthem Borni Amadi Thoubal District United Women's Development Organization Thoubal Imagi General Secretary Moirangthem Sanatomina Thorom Mapu Singh Oina Saruk Yake Thoramatuda Pokpadagi Siba Phawbagi Pangthokliba Thoromsingda Hongnakliba Machat Amadi Masina Khonagi Semilon da Piriba Chaithengi Matangda Haukiba Jun Kunithoi Kulhumdoi da Pangthokiba Numit Nini gi Oiba Workshop na Laukiba Warep Amadi Haukiba August Tarada Miyam na Ayaba Pikraba Warep Tara-tareki Matangda Khananainaba Amadi Madubu Mai Pakhanaba Miyam Punna Thaudang Lawinanaba Hainasu Saruyakiba Miyamna Amata Oina Lepnaki Better Health Care Service ki matangda nongmagi oiba public convention nama Coordinating Committee on Manipur Integrity Kokomina Indian Medical Association IMA Manipur State Branch Amadi Manipur Medical Council ga punna khusamnadna North Ewoshida leba Hotel Imphal ge Sangai Hall da pangthokre convention haudokpagi tharamda Kokomi convener Khuraizam Athoba IMA Manipur State Branch ki President Dr. Shimson Serio Amadi Manipur Medical Council ki President Dr. L. Ranjit Yauna Maru oiba miyoi kayana saruk yakhe Tharamatuda Dr. S. Jugindro, Dr. Bogen, Dr. L. Tomcham, Dr. K.H. Ratan Kumar Yauna, Maming Lairaba, Dr. Singna, Resource Person in Saruk Yaki. Tharamga Mailena Kokomi Convener Khuraizam Athobana, Matam Karagi Mamangda Hospital Karada, Tokaning the Batodok Tokna Dr. Amri Peasant Singi, Marakta Chowna Mukna Batoki Balakre, Asumna, Healthcare Gi Lamda Togliba Issue Kaya Singa Sigim Pamasina, Kupna Nainaba Matunda, Matau Karamna, Tokan Loidabage, Haiba Adu Nainagani, Lunena Tangai Fadrabadi, Sigim Pamasi Makatan, so Silatuna, Miyam Amadi Doctor Hospital Singagi Marakta Pavamari, Tamanaba Hona Kigani Haiki. Hospital की property थुगाया था then patient party ना अना उधर पुशल admit तौरगा doctor सिंह ना section दबदगी लाइक दब थोगा ना दूसरे legal implication कई ले आई बनो चिंबा aspect इसी जो याँ ना कोई लोग ना तम कोई खना बस सिंह सिंह हाथ बा topic सिंह generally लोग पुथवा खना रनी मसी result तो हुआ मंगे वाले लोग मंगे ने लोग नहीं वालों को सिंह ना उम्मतंगी another कोई session में मुश्किल आकांडा continuity में ना तौरगा improve तो होना भी attempt में कोई तो होना जरूरी है Myanmarese Manipuri Wahai gi Lairik Hainu Mingthunba like ama ngasi Manipur Press Club ta phongdokre
Indo-Myanmar Association Manipur Sinna Pangthokpa Lairik Fongbagi Tharamantuda former Minister T.H. Biswarjit Singh, Bijoy Kakching Tabam, President Indo-Myanmar Association Amadi Dr. M.C. Arun, Director Center for Myanmar Studies Manipur University na Athuiba Mithung, Tharmapu Amadi Akhanaba Mithung Nen Oina Saruk Yaki, Association Asina Puthokliba, Myanmarese Manipuri Wahigi Lairik ki Matangda Dr. N. Jiten Center for Myanmar Studies Manipur University na Wangangki. Green Wheels Movement haiba thimda General Planner na senduna the years unfold haiba paujil galonina Imphal dagi Moirang Sendra Faubagi Cycle Rally amangasi Kangla Western Gate dagi RPR Wali National Secretary Mahesor Thongnaujamna lamthakre Cycle Rally ki matangda Mahesor Thongnaujamna hai tungi mirol oirakadoriba aikoi naha singna lamdam ama saukot hannaba honabada tawgadaba kaya marum ama leiri masigi manungda akoibagi khalbu ngak senduna thamba amadi kaithirakliba sing asidagi kannabagi wakhalon amada ngasi Cycle Rally ama pangthorakliba asisu aphaba khongthang amani Phongdoki bagalonina lakadoriba no chahi asida tangdu leita daba wana tadna leiriba iramdam asida nungaibada hanjilakna tangdu leita ba santi leiba lamdam ama oirisanu phongdoki haiba Cycle Rally asida nupa amari nupi punna cyclist jam henbana saruk yaki cycle ki rally ma sibira pa is a very good cause for apa cause apani aduna youth na sushinba aduga aduga tawduri ba thabak tu society ki oiba by the youth, not only for the youth, by the youth aduna yamna phaba khongthang cause ne na khale aduna chahi chahi di loshala le do chahi no bola pasida manipur da tamdu leita da na leramba the lady ba wana tarik ma'am se pulap nungai ba han jalak tuna tamdu leita ba manipur ma himalay ba mo oiba oireshan nu haiduna ishwara shukrum jari Kuntrani Thui Shuba Imphal Book Fair 2025 ga mailena ngasi curtain raiser rally pangthokre State Central Library Imphal District Library Department of Art and Culture Government of Manipur Library Association Mala amadi tongan ba Public Library chalairiba NGO Singapore na senna pangthokiba rally adu State Central Library Campus Imphal dagi Chief Librarian Dr. R.K. Urmila State Central Library na lamthakhe Haiba Kuntrani Thui Shuba Imphal Book Fair asi tha asigi tarama dagi kunmari fauba State Central Library Campus sathagadabading asi pangthokiba characterizer Bike rally aduga mai lenena Chief Librarian Dr. R.K. Urmila na hai pangthokadoriba book fair asiga mai lena miyam da larik pabana kanaba piriba sing adubu amuka hena khanghanaba amadi haujik lamda masida tangdu leita da ba malairiba sida larik pabage hena bi hena hengat handuna wakhal loksing hengat na ba honana ba amadi lamda masibo chakhatpa maikei da lamjinang na bagi pandamda paujel santopagi tharam ama oina pangthokpani haiba book fair asida mapal lamdagi yauna punna book stall marfutara mari romna saruk yagani masida miyam mapung phan view phongdoki curtain riser rally asi Kuntrani Thoirak Suba Imphal Book Fair ga mari lainana Manipur Praja Punamakta Lairik Pabana Kanaba Piba Haibagi Paujelda Nasigi Rally asi Imphal Book Fair ga mari lainana sinjabani ngasi tungda haurakliba hojig lairiba samaja sida tangdu leita dana lairiba sida lairik pabagi habit hengalaknaba samaja chakhotpa maigei da lamjingnaba haidana asigumba thauramase pangthokjabani Election da candidate oigadaba singdagi voter singna shell lauthulaga mikhal thengnahanbagi mahutta candidate sing aduda voter singna oina angamba mateng pangsilaga mikhal oina thengnahansi masina candidate aduna mai paklaba matungda constituency asigi miyam amadi state asigi issue singda thamoi singa thabak tawba ngamgani haina senior development committee Kakching Khunogi president KH Kalachana phongdokre Wapamasi committee asigi meeting makhada Kakching Khunogi tongan ba miyamna masa masagi mayumda lokpa fawsing khainaduna sugnu esida lakadaba election asida mirep oinaba thawang tawriba MP nota mateng pangbagi tharamda haikibani committee asna sinna tha khuningi pangthokpa leader meet ki tharanga punna MP not ki yumda pangthokpa thawamaduda kalachana makhata duna Manipur da haukiba chahi kaya asida chanabi am oina kanagumba miyoi amana election da mirep oinaba thorakpa
ꯃꯇꯝꯗ ꯚꯣꯇꯔꯁꯤꯡꯅ ꯑꯣꯟꯁꯤꯟꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯀꯌꯥ ꯇꯧꯍꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯟꯗꯤꯗꯦꯠ ꯑꯗꯨꯅ ꯍꯌꯦꯡ ꯏꯂꯦꯛꯁꯟꯗ ꯃꯥꯏ ꯄꯥꯛꯈ꯭ꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯅꯦꯝꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯀꯌꯥ ꯑꯁꯤ ꯎꯔꯕ ꯃꯇꯨꯡꯗ ꯀꯃꯤꯇꯤ ꯑꯁꯤꯅ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥ ꯐꯤꯚꯝ ꯁꯣꯛꯇꯨꯅ ꯂꯥꯛꯂꯕ ꯁꯨꯒꯅꯨ ꯑꯦꯁꯤ ꯑꯁꯤꯗ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯍꯟꯗꯛꯀꯤ ꯃꯤꯈꯜ ꯑꯁꯤꯗ ꯃꯤꯔꯦꯞ ꯑꯣꯏꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯦꯝ ꯕꯤꯅꯣꯗꯇ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯥꯝꯂꯕ ꯐꯧꯁꯤꯡ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯀꯃꯤꯇꯤ ꯑꯁꯤꯅ ꯁꯨꯒꯅꯨ ꯑꯦꯁꯤꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯀꯛꯆꯤꯡ ꯈꯨꯅꯧꯒꯤ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯗꯨꯅ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤ ꯑꯁꯤꯗ ꯑꯐꯕ ꯃꯤꯍꯨꯠ ꯈꯟꯅꯕ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯈꯤꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅꯁꯨ ꯀꯃꯤꯇꯤ ꯑꯁꯤꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯁꯨꯒꯅꯨ ꯑꯦꯁꯤꯕꯨ ꯃꯅꯤꯄꯨꯔꯗ ꯇꯝꯖꯅꯐꯝ ꯑꯣꯏꯕ ꯑꯦꯁꯤꯑꯦꯝ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯈꯤ꯫ ꯍꯦꯛꯇ ꯊꯦꯡꯅꯕ ꯃꯇꯝ 2017ꯗ ꯇꯥꯎ ꯁꯪꯕꯒꯤ ꯏꯂꯦꯛꯁꯟ ꯊꯦꯡꯅꯕ ꯃꯇꯝ ꯑꯃꯗꯤ 2023ꯒꯤ ꯃꯦꯒꯤꯗꯒꯤ ꯂꯥꯟ ꯀꯟꯐ꯭ꯂꯤꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯑꯅꯤꯒꯤ ꯍꯧꯔꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯂꯂꯣꯟ ꯏꯇꯤꯛꯇ ꯑꯃꯗꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯐꯝ ꯅꯣꯝꯐꯝꯗ ꯈꯪꯗꯅ ꯈꯔ ꯁꯦꯇꯜ ꯑꯣꯏꯔꯦꯅ ꯀꯨꯏꯗ꯭ꯔꯤ ꯊꯥ ꯈꯔ ꯍꯥꯏꯇꯥꯔꯦ 4-5 ꯇꯔꯨꯛ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯐꯔꯛꯑꯦ ꯈꯣꯠꯂꯦ ꯈꯔ ꯂꯥꯟꯁꯤ ꯈꯔ ꯄꯥꯊꯔꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯌꯥꯝꯅ ꯏꯁꯥꯒꯤ ꯌꯥꯝ ꯋꯥꯕ ꯃꯇꯝꯅꯦꯕ꯫ ꯑꯃꯔꯣꯝꯗ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯦꯝ ꯕꯤꯅꯣꯗꯅ ꯉꯁꯤ ꯀꯛꯆꯤꯡ ꯈꯨꯅꯧꯒꯤ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯊꯝꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯂꯣꯏꯅꯅ ꯉꯁꯤ ꯃꯤꯌꯥꯝꯅ ꯊꯝꯂꯤꯕ ꯊꯥꯖꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯜꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯐꯗꯨꯅ ꯂꯥꯛꯀꯗꯕ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯂꯕ ꯉꯁꯤ ꯍꯤꯔꯝ ꯀꯌꯥꯗ ꯁꯣꯊꯗꯨꯅ ꯂꯩꯔꯤꯕ ꯁꯨꯒꯅꯨ ꯑꯦꯁꯤꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯇꯩ ꯂꯩꯔꯤꯕ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯁꯤꯡꯗꯒꯤ ꯃꯥꯡꯖꯤꯜ ꯊꯥꯕ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 3ꯁꯤꯗ ꯅꯣꯔꯠ ꯏꯁꯀꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯕꯤꯗ꯭ꯌꯥꯂꯌ ꯑꯁꯤ JNB ꯁꯟꯗꯨꯝꯕ ꯆꯧꯕ ꯀꯛꯆꯤꯡ ꯎꯃꯥꯊꯦꯜꯅ ꯑꯣꯏꯔꯦ ꯍꯥꯏꯅ ꯕꯤꯗ꯭ꯌꯥꯂꯌ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯇꯣꯝ ꯀꯤꯔꯟ ꯀꯨꯃꯥꯔꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯕꯤꯗ꯭ꯌꯥꯂꯌ ꯑꯁꯤꯒꯤ MP ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯂꯨꯝꯅꯥꯏ ꯃꯤꯠꯀꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯒꯤ ꯑꯍꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯕꯤꯗ꯭ꯌꯥꯂꯌ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯇꯣꯝ ꯀꯤꯔꯟ ꯀꯨꯃꯥꯔ, JNB SA Alumni Association President Y Shyamo amadi Vidyalaya asigi senior teacher Haikruzam Surjit Kumar Kumanatu mitungnen oiki. Thoram aduga mailena Kiran Kumar na makha tana phongdokibada 1938 hauduna laiwikraba matamdugi principal SK Singh na makhong shombiramba Vidyalaya asing asidi mahei chaba hauri haine nungaiba phongdoki Vidyalaya asidagi thokiba first base na achouba thodang lobirega Alumni khudingmak punchillaga Alumni Association sembagi Manipurgi khwaidagi chawba alumni ama oiduna leibasi Vidyalaya-gi maikaidagi yamna chawthoksei Manipurgi oina khwaidagi mapangan kanba alumni leiba Vidyalaya ji hojiti JNB Sandumba chawba Kakching Umathelna oiri haiki ngasigi thoram adugi manung chenna Alumni Association gi maikaidagi Vidyalaya sigi oina mamang chahi gi class 10 gi AISSE amadi class 12 gi AISSCE 2025 exam da makok tarakraba mahairoisinda manamathumsu piki Tharamadu da hauji Kakching ADC P Santi Kumar Yas ki director M Beto Department of Minority Affairs ki Joint Director MD Salaudin amadi Alumni Association ki member kayasu saruk yaki tungda Tharamadu loisilakpada Alumni Association amadi Vidyalaya sigi oja singa achamba cricket match amachu sanake India da leba higher education institutions singi marakta piba khwaidagi wangba award A+ gold grade ki award asi district eco SDG champion 2025 na Pandit Dindayal Upadhyay Institute of Agricultural Sciences PDDUIAS utlawda pirakle PDDUIAS asi SDG link oiba hiram environment and climate action civic literacy and public safety community engagement innovation and green economy and cultural local tourism haiba lam manga sta yumpham oiraga achoba thodang lokhibagi damak excellence in sustainability amadi social
responsibility ki lamda apex SDG trust united call to action district eco SDG ki initiative makhate wara si pirak pani panbei PDDU IAS ulawasi agriculture amadi allied education research amadi sustainable development ki lamda yamna khumang chawshin chatliba north east region ki amata ngaireba agricultural institution amani loinana PDDU IAS na honor asi phangba ngamliba si mamad yamlaba director faculties staff amadi students singi thawai yaujaba contribution singi mapanani hai Imphal East District ki Litan Pokpi ki uyok chingda kuki khulai paiba singna logi wangmada lambi semjilakpa sigi Litan Pokpi ki masing yamlaba khunja singna wakal khongsa chatkre wakal khongsa adunga sil numit imo pung taranthoi khara helakpa matamdagi hauraga Litan Pokpi ki akobida chatkibani ngasi khongjang aduga mailena khulasi meira paibi luchingbi salam angau tombina fongdokpada khulasi uyok chingda kuki khulai paiba singna shanglaga nangna lambi semjilakpa si hek haurakpa matamdagi hauna thingbina balenga ki mailena basingda kayarak hanna hajidna lakli adubu lairi balenga asna lokhapam thokpa mata lokhatabana ngasidi haiba lambi asi semba loidna kuki singna maning tamna chatpa haurakle orakliba phiba masida khunja singna kakhatuna thingna honabasu lairiba security force singasna khunja singda oina onchinduna athingba pidna leire asumna logi wangmada kuki singna lambi semlakpadana thingnaba amata leitabagumna maningtamna thabak tawhalaga maitei singna thabak ama tawbada ayet apan piba si yaningde maramasna leiriba lengasna thuba matamda kuki singna nangna sajil semjilakli balambi asi thingbiu maduna tabataragadi khunja singna security gi athingba pumba thugaiduna singda kadna kuki singa oina thingnabagi warep fawba lawrakani haiki ngasi khongjang aduda pamdaba thaudok sing thoktanaba sagolmang police station gi maikidagi su section thorang sing lawkhatki Imphal East District ki Pukhau Naharupta Mamai Onshiliba Chingmai Singh Khunja Singna Ngakchenaba Darbar Resolution number 10A of 27 1932 na yaba pibagi document leire Chingmai Singh asi Khunja Singna makata ngakchenabagi warep chokre warep asi Pukhau Naharup Development Committee amadi Forest Department ka khusamladna Pukhau Naharup awanglekai community hall da pangthokiba conservation and protection of forest land gi awareness thom that lokhibani Awareness aduda Pukhau Naharup Development Committee ki President Thoksom Dosho, Secretary Naram Nagesor, Range Forest Officer Saikul Ahmad Khan, Aslam Khan, Nachingba Saruyake, Tharamaduda Umang Kannaba Warep Lobaga Lurina Punna Thaudang Lomnena Bawasak Lominaki, Tharamaduda Darbar Resolution number 10A of 27 1932 gi Matung ina ngak senduna lakliba Pukhau Naharup village number 10 gi Chingmai Singh Makhata na hena Jakshin ngak senduna thamba malim gi lakliba global warming gi achoba safos dagi kharada warabasu ngak thokchaba Pukhau Naharup village number 10 gi chingda uwa matam gi thajinba lamlaki sa uchek sing hatpada thingba thamba lamai thaba madi ching leiba kothokpa sing athingba yauna warep kya lokhi Ngarang numidang athengmada Goa gi samudra khongban area da leiba night club ama mai chakpagi thodokta mioi 15 sikri haina local officials singna fongdokre sikriba mioi sing adoyam bana night club adugi staff singni tourist kharasu siriba sing aduda yauri hairi night club adugi kitchen da gas cylinder pokharakpadagi mai chakpagi thodol to thokibani haina police na haikre night club adugi manager mai chakpaduga mai lenana fakre amadi night club adugi mapushu arrest warrant issue tawkre hairi Thodok tu uhoba miyamana fongdokibada maha club adugi mapanda leidingida law khongbata ki ahanbadadi kari maramgino khangkide adubu ngaihaki manungda achoba maijau ama ahoba makhol galonina tamthina taklaki Goa Police Chief Alok Kumar na haikibada mai chakpatu night club adugi ground floor gi kitchen area da maruina chaki ayamba hakchang sing kitchen da thengnaki amorom desho Goa ge Chief Minister Pramod Chawantna Paumi sing da haikibada mioi ahumdi main chakna sikibani ataina shor funmidagi sikibani tourist ahum mari suthi ba khangri haiki adubo makhoi karamba lebak tagino chahi kaya kaya gi mioi no haibududi fongdokhide
ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ꯫ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯦꯟ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯟꯇꯔ ꯀꯛꯆꯤꯡꯒꯤ 63 ꯁꯨꯕ ꯆꯍꯤꯒꯤ ꯃꯅꯥꯁꯤꯡ ꯅꯥꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯟꯊ꯭ꯔꯥꯃꯥꯊꯣꯏ ꯁꯨꯕ ꯃꯣꯏꯔꯥꯡꯊꯦꯝ ꯏꯕꯣꯇꯣꯝꯕꯤꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯒ꯭ꯔꯤꯟ ꯋꯤꯜꯁ ꯃꯨꯚꯃꯦꯟꯠ ꯍꯥꯏꯕ ꯊꯤꯝꯗ ꯗ ꯏꯌꯔ ꯑꯟꯐꯣꯜ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯄꯨꯕ ꯁꯥꯏꯀꯜ ꯔꯦꯂꯤ ꯉꯁꯤ ꯀꯪꯂꯥ ꯋꯦꯁꯇꯔꯟ ꯒꯦꯠꯇꯒꯤ ꯂꯝꯊꯥꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯒꯣꯋꯥꯒꯤ ꯅꯥꯏꯠ ꯀ꯭ꯂꯕ ꯑꯃ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 25 ꯁꯤꯔꯦ꯫ ꯏꯃꯦꯖ ꯄꯥꯎꯗꯝ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ꯫